Sadai macha. Anh sẽ dậy. Porakpa. Breakfast tawagi makhala thamambado. Laitana tamo ko bani kakalakpase. Puraga sumana lehenba ha. Sanari tais. Thaibi. Mai kainogi matamse. Tha mari surakpagi ahuma pungphaga mari surakpada ama immunization am tawidana. Lokatang thunge haina tawdri. Numit khara sonthare hojikse. Aduga tawbirani hayeng hanjit. Sanaro. Sisine. Nungai kita taijagero. Rosie lip oidoni hari. Yamna thick oise. Nungai. Rồi cả nhà khăn bây giờ. Khăn bao. Ô mày phu lấy về chưa ra? Kia là bao nhiêu? Không muốn việc à? Không có tiền. Có cả bì này. Rồi, nó phu luôn bên này nè. Yam sa rồi nó không lâu khôn bọc. Trong phút nè. Ngày rồi. Sang ấy. Năm mì sẽ khăn bơ cả nắm tàu đi. Tàu. Phone sẽ đến mà nằm uống ngay. Tumo yare. Silagira. Tumba. Ngai sama kita. Bit out. Hujik uithara mi dia. Hujik uibani ko. Okay. Kaino bebya. Kaino ba. Kedarage ba. Dum. Hoje angang ka puraga tholai ne tamo de thokre ba ko thadoi sana puraga si magi phi ne chichi hoi da chalu se na ne tholai ne pui re ba sakhok de la ko de sakhok de ki video sun ngam dre na hoje kan da de ki video ma tiam tan ma ki na ai samje thebya Kok quay thân. Đúng không? Lắc mà mình bằng cái đó. Quay xì đi à nè, copyright là ôi vậy. Quay chả. Phải anh chụp đi. Rồi đi à rồi đi. Man. Traffic se. Kung mariga minute 15. Gari di chile. Ugra chả. Kami se singan drapa. Nang udra. Screen se ngal li ngai dana ngan da man ba Korean di halak ko yam chindori ko ngak sang kha mi si gi kano gi lambi se thangmai ba lom da ne ba chat ki doi se sai wai se sang ngak tang kham dra di ne haira nung lai ge na ne thei bi Mas nak belum dia angkat na yengi. Sige kano se dresses se hai tare. Sige se kano tagi magi hopscotch kin hamung lai bi badu ne ba. Sara mi tin dar ba drooling to ro ba. Te to ke che. To. Magi kano to. Sisna na hamung lai ba buti du ne. Ase tongi chari. Tong da ngai ri chat pa khot pa da ding asida. Na ga di loin samna ba makhong da gi toroga sechan bai na na phi budi yaw bi re ba ko je ka gari da di sai manung da su layer ma taw bani na na sai na loin phajan bi da ban nungai na ha lai ja sanon
ꯃꯥꯁꯦ ꯐꯝꯗꯣꯒꯤ ꯃꯉꯥ ꯀꯌꯥꯝ ꯍꯥꯏꯒꯠꯇꯅ ꯇꯧꯔꯦꯁꯦ ꯑꯗꯨꯒ ꯃꯤꯒꯁꯦ ꯌꯥꯝꯅ ꯀꯧꯅꯤꯡꯕꯤ ꯈꯣꯠꯄꯤ ꯇꯧꯔꯦ ꯃꯉꯛꯀꯗꯤ ꯌꯥꯝ ꯍꯥꯏꯒꯠꯂꯒ ꯂꯩꯔꯦ ꯐꯝꯅꯤꯡꯉꯦꯕ ꯑꯗꯨꯒ ꯇꯨꯝꯕꯗꯒ ꯌꯥꯝ ꯆꯦꯜꯂꯒ ꯎꯪꯕꯤꯗꯣ ꯑꯗꯨꯒꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯎꯞꯇꯣꯒꯤ ꯌꯥꯝ ꯍꯣꯠꯅꯔꯀꯥꯟꯗ ꯄꯨꯔꯥꯛꯄꯨꯗꯤ ꯎꯞꯁꯟꯕꯗꯤ ꯉꯝꯗ꯭ꯔꯤꯕꯗꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯁꯦ ꯆꯒꯨꯝꯕ ꯌꯥꯔꯛꯑꯅꯤꯀꯣ ꯑꯗꯩꯗ ꯑꯣꯏꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯁꯦ ꯕ꯭ꯂꯣꯛꯀ ꯍꯥꯄꯛꯇꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅꯒ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯦ ꯁꯤꯗꯩꯁꯤꯗ ꯕ꯭ꯂꯣꯛꯀꯁꯦ ꯍꯥꯞꯀꯦꯅ ꯑꯣꯏꯅ ꯅꯝꯃꯤꯅꯦꯕ ꯊꯈꯥꯏꯃꯨꯛ ꯍꯦꯟꯅ ꯐꯥꯔꯝꯃꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯩꯀꯩꯁꯦ ꯍꯥꯞꯄ ꯈꯣꯠꯄꯒꯤ ꯇꯧꯕꯒꯤꯅ ꯅꯝꯕꯁꯦ ꯁꯤꯒ ꯂꯩꯕꯒꯤ ꯃꯇꯝꯁꯦ ꯌꯥꯝ ꯁꯪꯗꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯇꯥꯃꯣꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤꯕ ꯀꯩꯅꯣꯗ ꯅꯥꯒꯥꯂꯦꯟꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯅꯤ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯆꯤꯆꯦ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯁꯤ ꯀꯥꯏꯅꯒ ꯂꯥꯛꯄꯁꯤꯗꯅꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯅꯝꯃꯛꯏꯅꯦ ꯑꯗꯨꯒ ꯊꯥꯗꯣꯏ ꯃꯆꯥꯁꯨ ꯃꯥꯒꯤ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅꯒ ꯗ꯭ꯔꯦꯁꯀꯁꯦ ꯁꯦꯠꯄꯤꯁꯦꯅꯦꯅꯦ ꯃꯅꯥꯛ ꯆꯠꯄꯒꯤ ꯀꯦꯕꯤꯔꯒꯦꯀꯣ ꯀꯥꯏꯅꯒꯅꯦ ꯁꯦꯠꯄꯤꯔꯤꯅꯦ ꯅꯠꯇ ꯇꯥꯔꯗꯤ ꯃꯣꯏꯒꯤ ꯁꯨꯠ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯁꯦꯠꯆꯟꯕꯗꯣ ꯁ꯭ꯂꯤꯞ ꯁꯨꯠꯀꯨꯝꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯄꯝꯊꯣꯛ ꯄꯝꯁꯤꯟ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯑꯗꯨ ꯅꯨꯡꯉꯥꯏꯌꯦ ꯍꯧꯖꯤꯛ ꯃꯥꯁꯤ ꯁꯦꯠꯄꯁꯦ ꯄꯛꯆꯔꯦ ꯌꯥꯝꯅ 여울에 네네 여울에 네네요 뭉칫 암칫 프로 뭉칫 프로 ꯇꯨꯃꯆꯥ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏꯗꯒꯤ ꯍꯜꯂꯛꯑꯦ ꯑꯝꯇ ꯇꯝꯃꯨꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯌꯥꯝ ꯂꯥꯡꯉꯛꯑꯦ ꯃꯥꯁꯦ ꯁꯪꯒꯣꯝꯒ ꯊꯛꯇꯣꯔꯛꯑꯦ ꯑꯩꯅ ꯄꯨꯔꯒ ꯂꯣꯏ ꯆꯠꯄ ꯑꯗꯩꯗꯤ ꯃꯇꯝꯗꯣ ꯉꯥꯏꯍꯥꯛ ꯁꯥꯡꯕꯗꯣ ꯃꯔꯛꯇꯣ ꯑꯃ ꯊꯛꯑꯗꯤꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯣꯃꯣ ꯑꯍꯥꯎꯕꯒ ꯂꯩꯔꯛꯏ ꯏꯕꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯔꯤ ꯆꯤꯆꯦꯗꯤ ꯃꯁꯥꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅ ꯆꯥꯕ ꯈꯣꯠꯄ ꯀꯌꯥ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯥꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯊꯦꯡꯊꯔꯒ ꯉꯁꯤꯁꯦ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯒꯁꯦ ꯌꯥꯝꯅ ꯆꯤꯜꯂꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯊꯦꯡꯊꯔꯀꯥꯟꯗꯨꯗ ꯊꯣꯛꯂꯛꯏꯅꯦ ꯁꯨꯃꯥꯏꯅ ꯈꯔ ꯇꯥꯂꯛ ꯑꯃ ꯂꯩꯕꯗꯣ ꯃꯝꯊꯔꯛꯄꯒꯤ ꯑꯗꯨꯝ ꯀꯥꯟꯗꯨꯗꯅ ꯍꯦꯛ ꯆꯪꯕ ꯋꯥꯔꯤꯒꯤ ꯑꯃ ꯃꯌꯥꯝ ꯆꯤꯟꯅꯕꯤꯗꯣ ꯑꯗꯨꯗꯗꯤ ꯉꯝꯃꯔꯣꯏꯗꯧꯕ ꯊꯧꯕꯗꯣ ꯍꯥꯏꯗꯤ ꯋꯥꯔꯅꯤꯕ ꯁꯥꯡꯉꯅꯤꯕ ꯆꯤꯟꯕꯗꯣ ꯋꯥꯔꯛꯑꯕ ꯑꯥꯗ ꯆꯤꯆꯦ ꯍꯣꯏꯗꯗꯤ ꯌꯥꯝ ꯁꯥꯍꯧꯋꯦ ꯕꯣꯡ 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 ꯁꯥꯏꯌꯦ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯣꯛꯂꯛꯄ ꯋꯥꯏꯗꯨꯗ ꯁꯤ ꯉꯁꯥꯏ ꯄꯨꯕꯅꯤ ꯁꯤꯃ ꯂꯤꯠꯁꯟꯕꯤꯔꯤꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯤꯅ ꯀꯨꯞꯁꯟꯕ ꯃꯥꯅ ꯃꯔꯣꯟꯁꯦ ꯂꯣꯜꯂꯒ ꯂꯛꯅꯔꯒꯅꯦ ꯅꯣꯛꯇꯅ ꯇꯧꯕꯁꯤꯗꯤꯕ ꯁꯤ ꯌꯦꯡꯉꯣ ꯊꯥꯗꯣꯏ ꯃꯆꯥ ꯀꯩꯅꯣ ꯄꯨꯔꯥ ꯉꯥꯊꯔꯒ ꯃꯪꯉ ꯂꯩꯊꯣꯛꯈ꯭ꯔꯕ ꯉꯁꯥꯏ ꯂꯥꯡꯃꯟꯈꯤꯗꯅ ꯋꯥꯔꯕ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔ ꯈꯣꯠꯂ ꯇꯧꯔ ꯂꯩꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯈꯥꯝꯃꯤꯅꯦ ꯑꯗ ꯀꯣꯐꯤ ꯄꯣꯏꯟꯠ ꯀꯥꯏꯅꯒ ꯂꯩꯔꯤꯁꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯏꯒꯤ ꯆꯤꯀꯟꯒꯨꯝꯕ ꯈꯤꯇꯪ ꯂꯩꯒꯤꯁꯦꯅ ꯍꯣꯔꯦꯟ ꯁꯝꯅꯅꯕꯕ ꯑꯗꯣ ꯃꯣꯏ ꯑꯣꯔꯗꯔꯁꯦ ꯈꯤꯇꯪ ꯉꯥꯏꯅꯗꯧ ꯃꯥꯜꯂꯦꯅꯗꯤ ꯍꯥꯏ ꯇꯥꯃꯣꯁꯦ ꯆꯠꯂꯒ ꯉꯥꯏ ꯂꯩꯔꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯇ꯭ꯔꯕ ꯃꯇꯨꯡꯗꯅꯦ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯀꯣꯏꯊꯣꯛꯎꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯀꯥ ꯃꯅꯨꯡꯗ ꯇꯧꯔꯒ ꯑꯉꯥꯡꯁꯤꯒ ꯂꯧꯔꯒ ꯂꯩꯕꯗꯣ ꯐꯛꯆꯜꯂꯛꯑꯦꯕ ꯁꯨꯝ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯄꯥꯟꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯊꯦꯡꯉꯨꯕꯁꯤꯁꯨ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯄꯤꯛꯊꯕ ꯀꯩꯗꯧꯕ ꯂꯩꯕ ꯃꯌꯥꯝꯗꯣ ꯐꯅꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯐꯃꯨꯡꯗꯒ ꯂꯩꯔꯒ ꯈꯣꯡꯎꯞꯀ ꯇꯣꯡꯗꯅ ꯅꯨꯡꯉꯥꯏꯔꯦ ꯍꯤꯞꯄꯤ ꯃꯥ ꯇꯥꯔꯛꯑꯦ ꯂꯧꯊꯣꯛꯄꯤꯗ ꯉꯥꯏꯅꯤ ꯏꯁꯩ ꯑꯃ ꯊꯥꯔꯝꯃꯦꯕꯀꯣ ꯁꯤ ꯀꯅꯥꯏꯅꯣ ꯅꯪ ꯊꯝꯒꯦꯀꯣ ꯊꯝꯒꯦꯀꯣ ꯁꯤ ꯀꯅꯥꯏꯅꯣ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ 시부 가나이노 타지라 타지라 고미 타지라 야라봐 타지라 굿굿굿굿 떨어지라 이제 오이는 나와봐 제 바로 좀 농담하게 가 지부가 나이노 지가 나이노 시타 아게로세 세세 이시시시시 슬라마 이봐 탁는 거 봐. 나는 그렇다 탐미지 타 우야지라더나. 까이나. 지지 빠이로.
ꯄꯥꯏꯔꯣ ꯇꯥ ꯄꯥꯏꯔꯣ ꯏꯁ ꯑꯣ ꯄꯥꯏꯔꯒ ꯊꯛꯄꯩ ꯃꯑꯣꯡꯒ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ